Miss TV mi ing tabi basingbu ahan bamakta taramna October galonena nomaithim kunjesoina khurumjari mariki pau miyam da pijari jingi lucing basingna Imphal da lakpada lainanaba sariba guest house lakadoriba anoba chahi gi mamangda kusinaragani haina Manipur gi Chief Minister Nongthombam Birenna thajaba pikre wafam ngasi haukiba tha November 19 da Delhi da hangdokiba The Commissioning of INS Imphal gi Curtain Raiser Ceremony thoram ama ngasi Chief Minister yauna Manipur gi sengnaba laisang kangnada pangthokibaga mailena pangthokibani ngasi pangthokiba thoram aduda lamdam asigi Minister MLA tongan ba department gi makok thongba singna saru yadna pangthokiba Curtain Raiser Ceremony thoram aduda INS Imphal ga mai leinaba short video amasu utki loinena thoram adugi manung channa tongan ba school singdagi lakba mahairoi kayana saru yadna painting competition amasu pangthoki Chief Minister N Biren Hai Defense ki lamda achauba thodang loriba Navy oiba asida INS Imphal haiduna maming thonbirakpa lamdam asigi oina chakthok chaningai ni haiba INS Imphal asi lakliba tha asigi kuntaruk tagi mathau tohanba hauragani asigumba tongan ba chakhat thorang kaya ama Manipur gi dama India lengang na pakhat pirakliba asigi matangda ofum kaya fongdokhibaga loinena Christmas ki yaifa paujel piraki amaromda lamdam asigi state na recognize tawraba tribes singi oiba library amamam saragani hainaso fongdoki Honorable Prime Minister Modi ji na Defense Minister Rajnath ji na Bharatiya Janata Party की पार्टी ना और अमित शाह जी गुम्बा मॉडर्न चाणक्य of Indian politics मुन्ना कुप्न खल्ला कांदा एकोई तो पीरे इन्हें सिटी में आमम दाई लान second world war सोमच बमे आंसुले but why particularly they are selecting Imphal the second world war the सोमच किबे लान yes madhumasu undeniable Kohima yung sonaki undeniable but atopa part kar da sulan songa da banati adu defense ki lapam matamda puari ga mari leina ba suguma INS amada worship amda mingbiwa matamda Imphal bileise madu Bharat sarkar na khoi PSU ping na khoi Manipur se pilei respect recognition I say reciprocation haite Chatliba tha sigi haukiba tang marida Tengnopal district ki laithau village da kuki militant singna maitai na hatara homdoi faraba matung nongmaina kaptuna hatkiba thaudo aduda laikhidraba nahasing aduga chatminna khibani haiba langna langjin khangdina lairakiba mioi ama ngasi 26 sector AR Palel gi makhada leiba ahum suba Assam Rifles na Tengnopal police station da Chinarakpadagi ngasi Tengnopal police na mioi adu tek takaidana Palel police station fauba puraktuna yunggi mioi singda sinakre hairi Kuki militant singi makuttagi nanthokutuna mathawai hinghauraba ngasi yumgi mioi singda khusinakraba mioi adugi maming Laisram Rajesh sahi kuntaruk apokpa Laisram Nageswar kawi Herok Part 2 bazar mamangdagi ni hairi panbayai maitai na hatara homdoibu kuki militant singna faraba matung mihathi na hatkiba thaudo adudagi hinghaubani haiba kaksingdagi naha amasu Kamjongda leiba AR na yunggi mioi singda sinarkiba laikre Ngasi ayuk pung mapanrom tabada Wangoi police station gi manung channa leiba isok water supply nakal da cheliba isoki maning turel mapalda nupa amagi asiba hakchang ama leiramle mafam adutagi fangba pauda shiramliba mioi asigi maming Saugrakpam Romi chahi nifumathoi apokpa Saugrakpam Ranjit Iro Maizrao maning lekai dagini haiba khangbangam ki ngasi ayuk isokta leiba khunja amana lukaiba changbada asiba hakchang adu leiramba thengnarakibani madugi matungda Khunja singda pau pireba matungda mioi adu masak maming khangbangam kibani thaudu adugi matangda imung manungda pau pireba matungda asiba hakchang adu imung manunggi mioi singna laukhatkre imung manungda gi fongba paugi matung ina mioi asi December gi tang 15 gi numidang athengba pung 18 khar helakpada yumdagi thokhibadagi tiba khangdina lerakibani hairi India ki tongan ba afam kaya da chama kuntra taruk suba Srinivasa Ramanujan gi mapung numika mai lenana National Mathematics Day gi thoram pangthopagong Danamanjuri University Manipur Department of Mathematics amadi the Students Forum for Mathematics of DMU anina
ꯈꯨꯠꯁꯝꯅꯗꯨꯅ DMUꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ M ꯔꯥꯖꯃꯣꯍꯟ ꯙꯅꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ M ꯚꯨꯕꯅꯦꯁ꯭ꯋꯔꯤ ꯑꯃꯁꯨꯡ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯦꯊꯃꯦꯇꯤꯛꯁ DMUꯒꯤ ꯄ꯭ꯔꯣꯐꯦꯁꯔ M ꯀꯨꯕꯦꯔꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯔꯤꯅꯤवासा ꯔꯥꯃꯥꯅꯨꯖꯟꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ M ꯔꯥꯖꯃꯣꯍꯟꯅ ꯍꯥꯏ ꯁꯛꯅꯥꯏꯔꯕ ꯃꯦꯊꯃꯦꯇꯤꯁꯤꯌꯟ ꯑꯁꯤꯗ ꯇꯧꯃꯤꯕꯜ ꯈꯪꯕ ꯎꯠꯇꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2012ꯗ ꯃꯍꯥꯛꯀꯤ 150ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯍꯧꯗꯣꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕꯅꯤ ꯀ꯭ꯂꯥꯁ 10 ꯈꯛꯇꯃꯛ ꯄꯥꯁ ꯇꯧꯕ ꯁꯛꯅꯥꯏꯔꯕ ꯃꯦꯊꯃꯦꯇꯤꯁꯤꯌꯟ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯝꯕꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯌꯧꯅ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃꯗ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯂꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯒꯨꯝ ꯇꯧꯗꯨꯅ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯂꯝꯗ ꯃꯃꯤ ꯁꯥꯝꯗꯔꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯂꯝꯗ ꯍꯦꯟꯅ ꯆꯪꯁꯤꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯆꯍꯤ ꯑꯃ ꯐꯥꯐꯥꯠꯇ꯭ꯔꯤꯉꯩꯗ ꯁꯤꯈꯤꯕꯅꯦ ꯑꯗꯨꯅ ꯔꯥꯃꯥꯅꯨꯖꯟ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯐꯣꯔ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯇꯦꯂꯦꯟꯇꯤ ꯌꯥꯝ ꯐꯖꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯦꯁꯦꯁꯃꯦꯟꯗꯁꯨ ꯋꯤ ꯍꯦꯚ ꯏꯅꯐ ꯇꯦꯂꯦꯟꯠꯁ ꯏꯟ ꯃꯦꯊꯃꯦꯇꯤꯛꯁ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯌꯥꯎꯔ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯐꯔꯕ ꯃꯦꯊꯃꯦꯇꯤꯛꯁꯤꯌꯟ ꯃꯌꯥꯝ ꯑꯃ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯂꯥꯏꯟꯗ ꯆꯠꯂꯒ ꯐꯥꯎꯒꯗꯧꯕ ꯀꯌా ꯑꯃ ꯁꯣꯔꯠꯀꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯤꯜꯗ ꯁꯨꯝ ꯆꯠꯈꯤꯕꯗꯒꯤ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯤ ꯈꯤꯇꯪ ꯃꯃꯤ ꯁꯥꯝꯅꯔꯛꯄꯒꯨꯝꯕ ꯇꯧꯋꯦ ꯃꯅꯤꯄꯨꯔꯗ ꯑꯗ ꯃꯁꯤ ꯃꯦꯊꯃꯦꯇꯤꯛꯁ ꯌꯥꯎꯗꯅꯗꯤ ꯁꯣꯜꯕ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯦꯊꯃꯦꯇꯤꯛꯁꯁꯤꯗ ꯃꯥꯗꯔ ꯑꯣꯐ ꯁꯥꯏꯟꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧ ꯑꯆꯧꯕꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯦꯊꯃꯦꯇꯤꯛꯁ ꯆꯪꯕꯅꯤ ꯑꯗꯨꯅ ꯋꯥꯔꯜ ꯑꯣꯐ ꯃꯦꯊꯃꯦꯇꯤꯛꯁꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯏꯔꯣꯏꯅꯅ ꯉꯁꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯃꯦꯊꯃꯦꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯕꯤꯛꯁꯤꯠ ꯏꯟꯗꯤꯌꯥ @2047ꯒꯤ ꯏꯔꯣꯏꯅꯅ ꯄꯥꯔꯠ ꯑꯣꯐ ꯑꯗꯨꯒꯤꯁꯨ ꯄꯥꯔꯠꯁꯨ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯝꯕ ꯄꯥꯂꯟ ꯄꯥꯡꯊꯣꯛꯄꯁꯤꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯅꯔ ꯄꯣꯇꯦꯟꯁꯤꯌꯜ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯅ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯍꯩꯅꯔꯤꯕ ꯁꯕꯖꯦꯛꯇ ꯆꯠꯍꯟꯕ ꯇꯥꯔꯒꯗꯤ ꯔꯥꯃꯥꯅꯨꯖꯟꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯝꯗꯝꯁꯤꯡ ꯊꯣꯛꯂꯛꯅꯤ ꯍꯥꯏꯔꯒ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 12ꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯣꯐ ꯏꯊꯤꯛꯁꯀꯤ ꯃꯤꯐꯝꯗ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯑꯣ ꯁꯨꯔꯖꯀꯨꯃꯥꯔꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯃꯆꯥꯒꯤ ꯑꯅꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯇꯉꯥꯏꯐꯗꯅ ꯗꯦꯜꯂꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ MLA ꯑꯣ ꯁꯨꯔꯖꯀꯨꯃꯥꯔꯅ ꯃꯁꯥꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯑꯃꯗꯤ ꯃꯤꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯗꯨꯗꯤ ꯃꯆꯥꯒꯤ ꯂꯥꯌꯦꯡꯕ ꯆꯠꯄꯒ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯌꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯧꯔꯛꯄ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯐꯝꯁꯤꯡ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯕꯤꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯖꯒꯅꯤ MLA 10 ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯏꯊꯤꯛꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯃꯁꯨꯡ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯉꯁꯤꯒꯤꯗꯤ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ